MOA na National Sport Governance Act 2025 amasung Manipur Sport Development Code 2024 ki matangda nongmagi oiba workshop pangthokre. Amasung World Heart Day thoram pangthokre. Kurumjari STB Pawmin ing tabir basingbu taram nokchari pau sandona pijari. Manipur Olympic Association Sinduna National Sport Governance Act 2025 amasung Manipur Sport Development Code 2024 gi matangda nongmagi oiba workshop ama Olympic Bhavan Khuman Lampak Sport Complex Imphal-da pangthokre. Thoram maduda Manipur Olympic Association gi former Vice President S. Lokeshwar, Sport Movement Committee Manipur gi convener R.K. Ranendrajit, Retired IAS Dr. R.K. Nimai, Retired IAS Bobby Waikhom amasung Manipur Olympic Association ki President Sunil Elangbam na maru oiba President members singoina saruk yakhibaga loina na sports skilamda masak nairaba miyoi amasung state level sport association ki miyoi singsu saruk yakhi thoram madugi manung chana Dr. R.K. Nimai singna moderator oiduna tongan ba sports ki maramda khang hairaba resource person singna National Sports Governance Act 2025 amasung Manipur Sport Development Code 2024 ki matangda wafam kaya phongdok nakhi Thoram maduga mari lainana Manipur Olympic Association ki Vice President G.A. Sanatomba Sarmana handak Parliament pass tokiba National Sport Governance Act 2025 amasung Manipur Sport Development Code 2024 asigi matangda khana nainabani Manipur laingak na handak phonglakhiba Manipur Sport Development Code 2024 asi tongan ba sport ki association na fangle masigi matung tarakpada masida hapchiningba lauthokningba sing kupna khana nainaraba matungda laingakta pikhatnaba pandamda thoram masi pangthokpani haikhe handakta Manipur sarkar na tholakpa khoigi Manipur Sports Development Code enama tholakpa aduga loidena National Sports Governance Act hanamasu center dasu khoigi parliament ta pass tawgiba masisa Manipur Sports Development Code ena tholakpa sida tonganba Manipur gi sports sakhanabi damakta leibiriba expert mayam ahalaman mayam sing asisu tanaraga asigumba Manipur gi sports sakhatnabada awat pa khara leiriba koina ujeriba code asida leiriba si kitang hapchanba ko koina pam khara hapchanba natraga yaningda pa khara yauraga sumadu nauthokpa yabra haidu Manipur sarkar gi maikeida koi mayamna koigi presentation nama tauraga masi khata chumthokpiu si khara hapchanbiu hai bagi kanodu taraknabi damtanga sigi workshop asi tonga ba expert mayam koina invite tawjare aduga state level association gi representative mayam singsu koina invite tawjare du moi apam sing du tauraga punna kaino ma lawminaraga sarkar da hajaraga rectify tawba yaba natraga review tawba yaba nasingmadu tawbinaba haijese haidana ngasigi workshop asi pangthokchabani Malemgi oina pangthoknariba World Heart Day gi manung chana Imphal Heart Institute Sagolban na susinduna World Heart Day gi thoram Imphal Heart Institute Sagolbanda pangthokre thoram aduda tongan ba masak nairaba Dr. Singh Imphal Heart Institute ke staff sing amasung miyoi kayasu saruk yakhi thoram aduga mari lainana Imphal Heart Institute ke chairman cum managing director Dr. K.H. Ratan Kumar na lifestyle na maram oiduna miyoi chama gi manungda miyoi kundi heart ki anabagi masigi anaba oi masigi manungda chahi nifugi makhada leiba miyoi kayasu yauri heart ki anaba asidagi khara makai ngakthoknaba miyamna awareness leiba matam chana check lauthokpa layeng thokpa yamna mathautai aikhoina numit khudingi chariba chinjak asina hidak oiba yaba mawongda chasi lifestyle change toba amasung health awareness leiba yamna mathautai haikhi heart ki disease hengala di kari ne hengala ino ham tam da kona quite a maru is life we lifestyles ne the lifestyle change ka na to da ki have is koi lifestyle changes is da koi exercise ma leire ani su da koi diets dum leire adu ko ki ahum su da koi tasengna mental stress leire sa asi su so factor di boy sai hum gi matak ta leiba mi ma am ji mi mangai bang da mom the heart ki sigi coronary vascular disease na ya jari ba adu angang da su koina angang da muk leibani na angang da su hojik ti koina hepok pada coronary heart disease au ba gang se coronary heart disease ma tom da congenital heart disease ya angang da leibisina samai manung da amadi amam yawe ba adu samai manung da amma yawi samung da 20% ti severe heart disease wa kana heart ki awareness to leibiba empower to biba
mi mayam sina heart ki symptom mayam heart narpagi symptom mayam khangbiba adu akoina hauji hairi kaino sida week ki celebration sida all the time hairi ne akoina kamaina khangani heart narpa madam kamaina kan tokani akoi asina simbaji mi du da import tawdragadi mi du khangdragadi miss tawgini haijariba ꯌꯦꯜꯍꯧꯉꯩꯗꯒꯤ ꯆꯠꯅꯔꯛꯄ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯑꯃꯗꯤ ꯗꯨꯔꯒꯥ ꯏꯔꯥꯠꯄꯒꯤ ꯃꯤꯡꯗ ꯇꯧꯍꯩꯗꯕ ꯆꯠꯅꯕꯤ ꯀꯌꯥ ꯑꯃ ꯌꯥꯎꯁꯤꯜꯂꯛꯄ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯕꯤꯁꯅꯨꯄꯨꯔꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯁꯛ ꯑꯁꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯤꯡꯗ ꯑꯑꯣꯟꯕꯒꯤ ꯃꯤꯡꯗ ꯈꯨꯗꯣꯜ ꯄꯣꯠꯀꯤ ꯍꯤꯗꯥꯟꯅꯕꯒꯤ ꯆꯠꯅꯕꯤꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯂꯥꯏ ꯍꯥꯛꯇꯛꯇ ꯊꯝꯕꯤꯔꯝꯕ ꯆꯠꯅꯔꯝꯕ ꯃꯆꯠ ꯑꯗꯨꯗ ꯀꯨꯝꯁꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯋꯤꯃꯦꯟ ꯗꯦꯚꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯅ ꯑꯄꯤꯜ ꯇꯧꯔꯤ ꯅꯤꯡꯊꯧꯈꯣꯡꯗ ꯂꯩꯕ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ UDOꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯦꯄ꯭ꯔꯝ ꯕꯤꯃꯣꯂꯥꯅ ꯉꯁꯤꯗꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯑꯃꯗꯤ ꯗꯨꯔꯒꯥ ꯏꯔꯥꯠꯄ ꯑꯁꯤ ꯑꯗꯨꯉꯩꯗꯒꯤ ꯆꯠꯅꯔꯛꯄ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯤꯡ ꯅꯥꯊꯩꯔꯒ ꯏꯊꯛ ꯏꯔꯥꯡ ꯂꯣꯝꯗ ꯑꯣꯏꯅ ꯆꯠꯅꯔꯛꯄ ꯅꯤꯁꯥ ꯆꯥꯗꯨꯅ ꯀꯣꯏꯕ ꯂꯥꯡꯕ ꯕꯣꯝ ꯑꯃꯗꯤ ꯕꯣꯝꯕ꯭ꯌꯨꯂꯥ ꯊꯥꯕꯒꯤ ꯀꯨꯝꯍꯩ ꯑꯣꯏꯍꯜꯂꯛꯄ ꯑꯃꯗꯤ ꯅꯨꯄꯥ ꯈꯛꯇ ꯅꯠꯇꯅ ꯅꯨꯄꯤꯁꯤꯡ ꯐꯥꯎꯕ ꯌꯥꯎꯁꯤꯟꯗꯨꯅ ꯂꯒꯥꯎ ꯊꯥꯔꯛꯄ ꯑꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯥꯡꯍꯟꯅꯕꯒꯤ ꯀꯨꯝꯍꯩ ꯑꯣꯏꯔꯛꯂꯦ ꯃꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯌꯦꯡꯁꯤꯟꯕ ꯑꯃꯗꯤ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄꯒꯤ ꯃꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯀꯨꯝꯍꯩ ꯑꯁꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯄ ꯏꯔꯥꯠ ꯊꯧꯅꯤꯕꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯑꯣꯏꯍꯟꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯀꯨꯝꯍꯩ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯇꯥꯡꯕ ꯀꯨꯝꯍꯩ ꯑꯃꯅꯤ ꯑꯃꯗꯤ ꯀꯨꯝꯍꯩ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯇꯥꯡꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯏꯆꯦꯜ ꯆꯦꯠꯁꯤꯟꯍꯟꯕ ꯌꯥꯝꯅ ꯐꯖꯕ ꯀꯨꯝꯍꯩ ꯑꯃꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯁꯤꯡ ꯉꯝꯖꯕ ꯃꯊꯦꯜ ꯑꯃ ꯆꯥꯃꯤꯟꯅꯗꯨꯅ ꯃꯆꯦ ꯃꯆꯜ ꯑꯣꯏꯕꯁꯤꯡꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯗ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯅꯗꯨꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯅꯔꯝꯕ ꯑꯗꯨ ꯃꯨꯊꯠꯂꯒ ꯈꯨꯗꯣꯜ ꯄꯣꯠꯀꯤ ꯍꯤꯗꯥꯟꯅꯕꯒꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯛꯄ ꯑꯃꯗꯤ ꯀꯨꯝꯍꯩ ꯑꯁꯤ ꯂꯥꯏꯔꯕ ꯑꯃꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯅꯤ ꯃꯁꯛ ꯈꯥꯏꯗꯣꯛꯅꯅꯕ ꯀꯨꯝꯍꯩ ꯑꯣꯏꯍꯜꯂꯛꯄ ꯏꯃꯨꯡ ꯑꯃꯒꯤ ꯃꯧ ꯑꯣꯏꯃꯤꯟꯅꯕ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ इकाई फुरुप खुमहनबा कुम्हई ओहेलकपा अमदी लाइरबा मबुंग मपवा कया अमदी चाकौबा ngamdabagi कुम्हई ओहेलकपा असि अखोई कुमसिगी निंगोल चाकौबा असिदगी खुदोल पोतकी लमजल यावदबा कुम्हई ओहेलसी हाइखि ngasi पाउगी मिफम मदुदा लुपकी सेक्रेटरी आरके तोंबिशना अमदी अतै थौपुबसिंग लोइनना मेंबर सिंगसु सरुक याखि अखोई हौजिता मणिपुर तंदू लेताबा मणिपुर ओइद्रिङै चैरक असिदा दुर्गा पूजा की दमकता मयाम थिन्दना लाउदना बोम्बला थादना तौबसे तौबिगनु हौखिबा कयादसु बोम्बला थाबा मरकता नोंमै कापथोकपा यावरमदना मिसि मिना कया थोखि डिस्ट्रिक्ट असिदा लैबिरिबा प्रजासिंगदा असिगुम्बा थबकसे तौबिगनु अमदी लगाव खावबसिसु मसि अखोई नाटकी ओइबा थौरम नते मसिजु हंतोकपियु पुनमा असे अखोई डिस्ट्रिक्ट की एडमिनिस्ट्रेशन अमदी बिशेमपुर डिस्ट्रिक्ट की एसपी पुनिंग चिनसंजरी डिस्ट्रिक्ट सिदा लैरिबा काचिन कोया खुदिंगमक्ता रगाव खावबसे थिंबियु हाइबसे हाइजरी मणिपुरी धर्मना चाही सामा सुरकपगा मरी लैनना लाइओइख्रबा लाइरेन मयुम इबुंगो अहलना इरंबा नरसिंग अवांगंबा ड्रामा हायेंग उतलगनी हाइरी मणिपुर प्रेस क्लब पांथोकपा पाउगी मिफमदा क्रिटिक्स फोरम मणिपुर की सेक्रेटरी डॉक्टर अथोकपम खोलचंद्रना चाही असिगे सेप्टेम्बर 19 असि मणिपुरी ड्रामा अमसुंग साहित्य की ओइना यामना मरु ओइबा पुवारीदा लेहौरगदबा नुमित अमने इंग कुमजा लिसिंग अमगा चमापन कुन मंगादा मतम अदुगी निंगथौ चुराचान महाराजना गोविंदजीगी मंदबता लमदम असिगे लैहाउदगी हौखिबा अखोइगी इरोलदा सानबा अहानबा ड्रामा ओइना नरसिंग अवांगंबा उतखिबा अदुगी चाही सामा मपुंग फाबा नुमित ओइरी निंगसिंग कुमोन असि चाही चुपगी ओइनासु सेमिनार वर्कशॉप न चिंबा ममांगदा पांगथोकपा लैख्रे तांग 19 दा ड्रामा ओइना उतकदौरिबा असि ngasiगी लमदम असिदा ओइरिबा फिबम असिदा लमदम असिगे मियामना मरैबाक निंगबा नुंगसिबगी वाखलो लैबा यामना मरु ओइरक्ले नरसिंगुम्बा लैबाक की दमक कथोखिबा अदुगुम्बा निंगथौ मचा अमगी पुंसी वारिदा युमफम ओइरगा लाइरेन मयुम इबुंगो अहलना इरंबा ड्रामा असि नहौनना उतकदबनी मसिना मणिपुर इमागी दमक कथोकपा ngamba
इरेचा थोलकनबगी वाखलोन पीबा ngamgani thasai mahakna makha taraduna numit asi lising amaga chanipan kunmangada chahi taret khuntakiba aduda narasing amasung gambir singna hotnaraga lamdam asigidamak lanthengnaraga awasingdagi iramdam asibu ningkha tamhalakiba aduda drama asina yumpham oiriba wari yenglabadi pangthokadariba kumon asi chahi chani surakpagi kumonsu oigani haike Surachan Maharaj na lehmi bam khoi da selam mi ba wakhalon khoi lamdam jigi da makta makhoi na narasingha gi wari bu lila oina ithokna sanagi ba adugumba lila se masi khoi gi lebang bagi ulam khak miyam soidana yau khangani haibagi thajaba se masi maina khoi ni logjaraga khoi thorum ji observe tawjaba tha mari mari gi se phong amaga so khoi thok sagani hariba numiseida se phong sida so khoi yamna khoi gi wakhalon singdo kharma khai khoi dum thamnana ba mo honajai hariba thorum ji gi manung jan tang kunthra gi thorum jaida pungan drama ji utpasima khoi liksari se phong puthok pasiga ma ani ji thamjaba Manipur Pradesh Youth Congress Committee ki makhada Wabagai Youth Committee na senduna Kakching District ki manung chana leiba Sekmai Singh Mamang Laikai da leiba Sakir Ahmad ki yumda Wabagai Assembly Constituency oina Bhot Chor Gadi Chot ki signature campaign hogdokre hogdokpagi thoramda MPCC ki President MLA K Megasandra MPCC की OBC Chairperson Sakir Ahmad Telangana Pradesh Congress Committee की Vice President Saddam Hussain Kakching AC की ex MLA Y Surchandra Oinam AC की MLA ex MLA L Radhakishore MPCC की Office Bearer Party की Spokesperson Amadi AC asi की tongan ba mafam singdagi lakpa miyoi kayana sarukyaki Thoram maduga mari lainana MPCC की OBC Chairperson Sakir Ahmed na British na India bu khudum chanduna ot naiba adugi sarukta ki hauzik otpa nairiba asina saruktara heli haike MLA ke Mega Chandrana Prime Minister Narendra Modi chahi khudinge nahalak kaya marum thabak pigani haikibani adubu hauzik madu kadai da chatkre government ki lairamba department kaya privatize onthokrabani na government ki ahangba post kaubagi chang hantharakle haike Hayeng September kuntra da state asida Manipur ge lamyanba hizam irabot ki mapok numit ka mari lainana hanagi Manipur Human Rights Commission ke member NG Nongyai na yaifa paujal pirakle mahaki paujal da lamyanba irabot na Manipur singbu luchingduna loi lam sandok lapa British tanthok na ba December 18 amasung kuntra lising amaga chamapan kuntra nipan da chinga lampak Imphal da fam kiba mari suba Nikhil Manipur Mahasevana Manipur da Purna Daitya Sil Sasan Right to Self-Determination Lingba Sabalog Bot ke Mikhal Pangthokpagi Warep Lauduna Miyamgi Ihau lising amaga chamapan kuntra nipandagi lising amaga chamapan ni futtaret fauba changsin ke Burma amasung India da su loilam sandokpa British tanthokpa ihau singda thodang lauki miyamgi ihau wasina maram oiduna malemgi ani subalanjau matungda British Parliament na Burma Independent Act lising amaga chamapan ni futtaret amasung Indian Independent Act lising amaga chamapan ni futtaret na ningtamba laibak sing oiki Indian Independent Act lising amaga chamapan ni futtaret Section 7 1B da Manipur ningtamba democracy chatpa laibak oiduna Manipur State Constitution Act lising amaga chamapan nifu taret ke makhada utlau constituency daki bot karaktuna MLA oike mahak longmi sinmi tola taraba lairaba singhi marupni miyot minai leitaba manaba khunai semgat lamba luchingbani Manipur State Constitution Act lising amaga chamapan nifu taret semduna ningtamba laibak lising ama chamapan nifu taret tage lising amaga chamapan nifu mapan semgat lamba mairaibak nungsiba kathokiba luchingbani mahaki mapong numit lakpa asida mahaki fidam nafam sing induna state asida nungsinaba tengbang naba tangdu laitaba chawkhatpa amasung amata oiba manaba khunai ama purakpa oiresanu lising amaga chamapan humputara nipan dage lising amaga chamapan marifu humdoi fawba mahairoi lup amagi thogai puringai lengakta taksin gadawba matam aduge deputy chief minister I Tompok thodang lauduna numit ase general holiday ohelambani Trust na waris sanaduna lengak na kay sampatagi hiyang thang lambi fawba National Highway mahaki maming thonkre mahaki poknafam pisum amasung aroi ba yahip takiba tangbo Myanmar malemgi thakta semgat na ba ayi ba cherol pisin kre lengak na thuna thabak paikhalakani haibagi thazaba thamli
Retired Professor Dr. S. Bagyapati Debige Mityang Makada Lay Machanu Nawa Tengbang Loop Amadi Sangai Trust Foundation Apuna Kusam Naduna Ngasi Kaira Gram Panchayat Ki Panchayat Garda Nong Magi Oiba Health Awareness Program Ama Pangtokre Tauramasi Maru Oina Nupi Singda Toina Naganba Cervical Cancer Breast Cancer Mangzonana Kangdoktuna Makoigi Punsi Mahingi Fibam Pangnanaba Pangtokpa Tauramni Ngasigi Tauramadu Professor Dr. S. Bagyapati, Dr. Naurem Bandana Devi, MD Gynecologist, Alangbam Santi Leima, Pradhan Kairag Gram Panchayat, Salam Prasanta Managing Trustee, Sangai Trust Foundation, Thokchom Renu Headmistress, Singjamai Chingamaka High School na, Altoiba Mitungnen Sing Oiduna Saruk Yakibaga Loinana, Lay Machanu Nawa Tengbang Luki Secretary Amadi, Atay Member Kayasu Saruk Yaki. Tauramadu Professor Dr. S. Bagyapati, former HOD Medicine, RIMSna Cancer Detection and Prevention ki maramda marik chumna paudam ke. Dr. Naurem Bandana, MD Gynecologist na cervical cancer asi karamna oirai amadi karamna hariba cervical cancer asi dake ngaktokani haiba sida wangang ke. Nursing Officer Thinguzam Rita amadi Amusana Brahmachari Marium Anina vaccination ki matangda miyamda paudam ke. Ngasi saruk yakiban nupi nifuromda mathau taba hidak langthak kayasu Salam Prasanta Managing Trustee Sangai Trust Foundation ki maikaidake lemna yentoke. Program maduda saruk yakiban nupi manga dasu cervical cancer ki basin su kaptoke. Coalition Against Drug and Alcohol Kadana Nisagi Mayokta Chatharakpa campaign ki saruk ama oina nongmagi oiba awareness program ama Poiro Khongjin Mayai Laikai Imphal East da pangthokre. Awareness program masage themna nisana khunaida piba chaitheng amasung masibu thingbada miyamgi thaudangna oikhi. Awareness program masage president members sing oina Hizam Priyo Kumar president kada Namairakpam Bogen vice president Poiro Khongjil Youth Club amasung Laistram Navadip Singh senior Poiro Khongjing Maya Laikai na oikhi. Awareness program aduda Samananda Laistram secretary Poiro Khongjing Youth Club su sarukyaki aduga awareness program asige resource person oina Ningthausam Doren vice president kadana oiki thoram maduda Ningthausam Doren vice president kada head office na maru oiba nisana sokhanba kayagi matangda wafam kaya thamki Aikhoigi Manipur gi tungi yumbirel oirakadaba inkhalakliba naharol singbu mayai kaba chinjak drug na landaraktuna lamdam asage matik mayai leiraba naha kayabu sondam nadamba sumcharaba amagi maikaidagi pusalaktuna ngasidi angakwa fangna akibagi masak oiraba chaitheng ama pirakli maram aduna ngasigi Manipur gi naharol singbu drug na manghaliba kayagi matangda Kupna Khanghanduna Druktagi Laptokna Naba Hotnabagi Tangai Fadaba Laikai Laikai Club Maira Paibi Singa Kusam Naduna Aikoigi Inkalakliba Tungi Yumbi Oirakadariba Naha Singbu Nisagi Kayatake Kalhaunaba Aikoi Puna Hotnaminasi Haiki Huzik Atemba Break Amatang Lauminasi Honglakliba Punsigi Lambisida Araiba Chaba Yaba Makai Sashinari Aduna hidak langthak kayama sadaba yarakte sashiliba singduna adomgi liver da kayam sokhali khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break ki matung makha tarakpa pawda Lisingani Kuntareki Angan Sarukta Pangthoklaba Yai Haina Panariba Tarahumdai Suba Manipur Assembly Election da Thaubal District 34 Wangjing Tentha Assembly Constituency da Mirep Oina Chongthokna ba Tharang Tauriba Langa Theldage Dr. Sagol Sam Ibo Chaubina Karigumba Mahakna Mikhal Asida Mai Paklabadi Wangjing Tentha Assembly Constituency Asida Senja Thumja Leitaba Ahongba Assembly Constituency Ama Purakpangam Gani Amade Mahaki Thagi Tolob Amadi Local Area Development Fund Miyam da Kusinagani Haina Affidavit Ka Loinana Miyam da Wasakre Langat Helda Laiba Mayumda Pangtokpa Miyam gi Mifam Amada Dr. Sagol Sam Ibo Chaubina Ot Commissioner Amagi Mamangda Wasakpa Tongan ba Warol Yauba Affidavit Ama Miyam gi Mangda Pathoke
Politics tauba haiba asi senja thumja leitaba amadi miyamgi damak kathokpa ngambagi thauna adu leigadabane ngasi mak rajniti tauriba aikhoige luchingwa sing asina michom miyamgi khandaba masagi maranai tagi khallaga senja thumja taubana aikhoi miyamda awaba mayokna halibane ngasigi larik laisu haidaba naharol kaya thabak changnabagi paisa puthokpa ngamdabana ningba kaina leidi asigumba pendaba kaya asi kokhanbada aikhoina mikhalda senja thumja tawdana asengba kathokpa ngamba luchingba khanba mathautai haike ngasigi mifam aduda wangjing tentha kendragi tongan polling station singdagi lakpa mihut sing amadi atai district tagi lakpa saknairaba luchingba kayana sarukyaki ba sing adugi manungda Kakching dagi retirement IGP M Susil Kumar, Wangsing dagi retire IPS Sarangthe Manaubi, Khoiren Thaba retired Colonel Hai Sarat Khangabok dagi retired Deputy Director CAU Dr. KH Akoishana Thawal dagi retired lecturer Dr. AK Manglem Jausu Sarukyake. Aroibada Maroba Pawa Mukana Pizari. MOA na National Sport Governance Act 2025 amasung Manipur Sport Development Code 2024 gi matangda nongmagi oiba workshop pangthokre. Amasung World Heart Day thoram pangthokre. Hujik fabugi oina Am-Istv na pizza pa pau matang asira shinjare meeting tabiro pumna maku amukana kumjari.